साइकोट एसी बीजेपी की MLA पाउलियानलाल हाउकिप की हौरक्फा मरी मखों CEO ऑफिस मणिपुर मियाम खगनगदबनी संजोय साइकोट एसी की बीजेपी की MLA पाउलियानलाल हाउकिप की हौरक्फा मरी मखों CEO ऑफिस मणिपुर लेबाक मियाम सेंगना खगनगदबनी हाइना सोशल वर्कर संजोय अहंथेमना माइकैदगी फोंदोरक्ली मखा ताना हारिबना सोशल मीडिया अमसुंग अतै अतै मीडिया प्लेटफॉर्म सिंगदा रिपोर्ट तौरक्पगी मतुंग इना पाउलियानलाल हाउकिप असी 1974 दा पोई हाइबसिनी अदुगा महाक अमसुंग महाकी इमुंग मनुंगी मेंबरसिंग अमता 2021 फाउबा मणिपुर अमसुंग साइकोट केंद्र की वोटर लिस्ट हाइबदी इलेक्टोरल रोल दा यावदे हाइबसिना अचुंबा ओइरगदी सांख्रब चही 93 असी महाक अमसुंग महाकी फैमिली मेंबरसिंग कदाइदा लैरुबगे अमदी कदाइदगी लाकपनो चही 93 की वोटर रेकॉर्ड हाइबदी बोर्ड की मरी मखों होरकफम सुगलै लेतना मतौ करमना साइकोट एसी दा MLA ओइना कारखिबनो हाइबसी गी मियाम की वहंग ओइरगली मरम अदुना CEO ऑफिस मणिपुर BJP की MLA पाउलियानलाल हाउकिप की मरिक चुंबा वोटर रेकॉर्ड महा कदाइदगिनो कमदौनो साइकोट एसीदा वोटर ओइबनो हाना कदाइदा वोटर चलमबनो हाइबा असेंबा अचुंबा फेक अमसुंग फिगर लेबाक मियामदा मयेक सेंगना खगनगदबनी पाउलियानलाल हाउकिप असी इचम चंबा वोटर अमनते मा हौजिक मियामगी मियुत अमा ओइरिबनी मा कुंबा रेस्पोंसिबल लेख्रबा MLA अमना फावबा वोटर दा अचौबा नमथाक मैनिपुलेशन तौबा तारबदी अतोपा चंबा मियोय सिंगदी कया यामना ओइदा पादबा उपाय सिजिनदुना वोटर लिस्ट मिंग चंसिलमगदगे हाइबसी वखलना लामसिलुबदा मिपाइबा पोई हौखिबा चही खरा असिदा चिंगी असेंबली कॉन्स्टिट्यूएंसी मरुओइना चुरचानपुर चांदल टेक्नोपोल फेल्स रोड अमसुंग कांगबुकपिना चिंगबा डिस्ट्रिक्ट की मनुंग चना लैबा असेंबली कॉन्स्टिट्यूएंसी सिंगदा महौसागी ओइदबा मोंगदा का हेना वोटर मसिंग खंगेन हेंगलकलिबा असिगी मरम करिगिनो हाइबसी हंगनिंगाई ओइ डिस्ट्रिक्ट सिंग असिदा अनौबा खुलगी मसिंग सु खंगौदना खंगेन हेंगल अदुना अनौबा विलेज मसिंग 15,500 की मथक्ते हेंगतकी हाइबसी मणिपुर गवर्नमेंट की रेकॉर्ड लेख्रबनी असिगुमा मरम कया असी लेबना हौजिक लमदम असिदा NRC अपडेशन तौदुना इलीगल इमिग्रेंट सिंग असी मपुंग फाना खंदोक्तुना मागी लेबाकता हलनख्रबा मतुंगदा पॉपुलेशन सेंसस तौबियु हाइबा CSO सिंग अमसुंग लेबाक मियामना डिमांड तौदुना लेरिबनी हौजिक SIR की ड्राफ्ट इलेक्टोरल रोल दा हारिबा डिस्ट्रिक्ट मंगा असिदा वोटर सिंग अरान अहुई मयाम अमा यावबा थेंगनरि हाइना पाउचे अमसुंग सोशल मीडिया प्लेटफॉर्म सिंगदा वाफम कया सुलेपतना फोंदोंगनरक्लिबनी मरम अदुना मणिपुर लेंगाना एक्सपर्ट कमिटी सेमदुना हिरम असिदा कुपना येंगसिनबियु नत्रबदी लमदम असिगी मिसिंग यामजद्रबा येलो मिसिंग मिटोपकी इरोलनुंगदा लुपसिनखिदुना नोंगमदी लमदम असिदगी येलो फुरुपसिंग सोइदुना मुतखिगनी हारि मणिपुर की ngमखै मियांगी अपामबगी मायोक्ता पिथोकनबा होनरक्लबदी अकनबा इहौ लाक्तुना मई चाकलकनी लानबा इपा इपुसिंगना ngakलamba मणिपुर की ngमखै असिबु सायन ngayenगुम मणिपुर मियांगी अपामबगी मायोक्ता इंडिया लेंगाना पिथोकनबा होनरक्लबदी अकनबा इहौ लाक्तुना मई चाकलकनी हाइना MSU की सेक्रेटरी जनरल समाद्राम लानबा लुवांगना फोंदोखरे ngasi pangthokiba paugi mifamda MSU की जनरल सेक्रेटरी लानबा ना हाई US दा बेस तौबा दी डिप्लोमेट ता फोंगबा पाउ अमदा इंडिया लेंगा का म्यांमार को वरी सानादुना मणिपुर की लम खरा म्यांमार दा पिथोक पिसिन तौगदौरे हाइरखिबा असिना मणिपुर मियाम दा चिंगनाबा अमा फावरे 1947 दगी इंडिया दा मणिपुर तिलहनखिबा मतमदा मणिपुर की लैरिबा टेरिटोरियल इंटीग्रिटी असी इंडिया ना कायहलोय हाइना यानाखिबा लेख्रबनी अदुबु इंडिया दा हेक पुल्लुबदगी अमा नत्रगा अमना मणिपुर की लैजरंबा लमसिंग असी मचेत फकलगा सायन ngayen तौबगी तांकक अमा लाकले बॉर्डर पिलर नंबर 65 अमदी 68 की सरुक म्यांमार दा पिथोखिनबगी तांकक अमा लाकलिबसी लेबाक मियाम अमसुंग MSU ना कैदौनुंगदा याबा ngamloi असिगुम्बा तांकक अमा लाकलबदी सीबा चंगबा खंगदबा इहौ लाक्तुना मणिपुर दगी हेंदोक्तुना इंडिया लेंगाक यौना मई चाकलकनी फोंगलकलिबा पाउ अदुगी मतांगदा इंडिया की मिनिस्ट्री ऑफ एक्सटर्नल अफेयर्स की माइकैदगी दी डिप्लोमेट ता फोंगलकिबा पाउ अदु लाली नत्रगा चुम्मी हाइबगी महुता खनरी हाइरकलिबा सिनादी 1.4 स्क्वायर माइल्स पाक चाउरिबा लम असी खांगुथकता पिथोखिगदौरिबनी लम पिथोकपगी वाफम असी था अहोंगी मनुंगदा थबक ओइना पांगथोकनबा होनरी हाइनासु दी डिप्लोमेट ता पल्ली अदुबो मियामगी मायोक्ता इंडिया लेंगाकनासु तौरकपा यारोय मणिपुर की लम मचेत अमता पिथोकपा यारोय हाइबसी खंगजिनबा चुमगनी हाइकी मांगना मखा ताना हाइ हौकिबा कुमजा 2023 की मे 3 दगी मणिपुर इरांग थोक्तुना तंग तादबा फिबमदा लैबगा लैदुना अमगा चंगनबा यादना लैरिङै NRC अपडेट की मतंगदा इहौ लाकपा होरकपा तांजासिदा नंगहौरदोय मतागुम बॉर्डर पिलर की इशू लाक्तुना मणिपुर की लम पिथोकनबा थौरांग अमा सिलकपासी तराइना लौदे मरम अदुना हिरमसिगी मतंगदा मणिपुर लेंगाकना सुतुबिना खंगसिन उसिनदना लैथोकपा यारोय चपचाना मणिपुर की ngमखै असी कायहनदनबा अमदी मणिपुर मियामगी इहुल खंगना थबक पाइखनबा होनगदबनी इपा इपुना इखेंग ताना ngakलamba असी लम असी सायन ngayen तौनबा थंबिरम नते मसी सोकलकपा कायरकपा मतमदा करी ओइरकनी हाइबदु इंडिया लेंगाक अमदी मणिपुर लेंगाकना खंगदबनी हाइकी उखरुल लंबीदा कुकी सिंगी मतम कक्तबा लंबी थिंगबगी खोंजंग हौख्रे कुकी सिंगी काउंटर ब्लॉकेट तांखुल नागा सिंगी हक सिंगनबनी TNL
Nagasingna Kukisinggi mathakta chathaba inter-district economic blockade pung 94 manungda handokhanaba Manipur lengakta matam thakibadu loikibaga loinina Kuki CSO working committee ukrulna Imphal ukrul lambida matam kaktaba lambi thingbagi khongjang changsenba hokre lengakta thamkiba wafam thabak oina laukalakte haina pendaba phongdokladuna ngasi ayu anganbadagi hauna Kukisingna Imphal ukrul lambi paringda matam kaktaba lambi thingbagi khongjang changsenba hokibani amaromda committee on tribal unity ko tunasu Kangpokpi district chap manaba wakat taksenuna counter blockade chothaba hokre blockade asida passenger garising amadi chana thaknaba pochai puba garising khaktama Kuki gi area da fawraga chatpagi ayaba piri ukrul maikai lambi thingbagi khongjang asida essential service ki manung chanba mai ising telecom medical emergency airport chatpa passenger amadi postal service ta thing mathamde security force ngi gari sing su chatpa yagani adubu check tawraga security ki gari da naga praja hondok honjin tawde haibadu khanglaba matamda da gari chatpa yagani counter blockade asibu thugaina ba honarak pasing masa masana daita oijagani watho asi lengak na namfuda namthana ba honabagi mahutta warisha naraga warishin pragna ba honabi haina Kuki CSO working committee ukrulna haidi Marasida Kuki singna Imphal ukrul lambida matam kaktaba blockade chathariba asi tangkhul naga singgi hakta phongna singna bani counter blockade asi tangkhul naga singna yabangam loi haina tangkhul naga longi maikai degi yaningdaba phongdorakli Khyber Pakhtunkhwa da pangthokpa peace rally da bompo khairak par dagi taraga tare sikre Pakistan awang nongchup thangbada lairiba Khyber Pakhtunkhwa province da pangthokpa peace rally amada police station amada chatharakiba suicide attack ta Meeoi taraga tare sikre police ki pauna phongdorakpagi matung ina Pokhaikhre thogdo aduda sikiba Meeoi taraga mari adugi mathakta ahum amana hospital yoba ngamdana sikibani hairi province adugi Swat district ki manung chana laiba Kawal town da laiba police station aduda manak nakpa Lambel na peace rally chalingai da suicide attack adu chatharakibani thogdo aduda security personnel manga yauna Meeoi taraga mari siki aduga kaya amana asopa nangki ngarang thokiba thogdo aduda soktuna hospital da pukhatkiba Meeoi ahum laikanaba ngamdana sirakpadagi punna sibagi masing adu taraga tare sukibani hospital da sikiba Meeoi ahum adugi manungda police personnel ani amaga micham amaga yauki hauji makha tana Saido Sharif teaching hospital da asokpa taraga nithoi layung chathari haina police na makha tana phongdoratli maduda police personnel nipan amasung micham ama yauri thogdo adugi matangda kanglup amatana claim tawrakpa laitri peace rally adu Swat Jaman Jirga local tribal council na sinkibani rally adu da sarugya kiba miyam na mafam adu da lairiba security gi oiba tangdu laita daba phibam adu haukiba thakara asidagi hauraga police ki maikai digi thabak paikhat pawatpana hauji oirakliba phibam asi lakpani haina maral sikhi Puki anoiba henggalaklabadi brain gi mathau hantarai Puk noibana diabetes heart disease amasung blood pressure wangmana chingbagi risk hengathalli haiba Meeoi ayambana khangnaraba wafamni Apollo Hospital Hyderabad ki neurologist Dr. Sudhir Kumar na phongdokhibagi matung inadi puk noiba hengalakpana brain gi phibamda akaiba thokhanduna wakhal khanba amasung ningsing mangambagi matek mayai hanthalli hairi social platform X ta thagalakpa warul amada Dr. Sudhir Kumar na hai puki sarukta fat ki saruk yamna yarobadi ningsing mangambagi matek mayai hantarai haibagi mayek seng makudam phangbangamlei Visceral adipose tissue BAT ki chang wangkhalakpana brain gi volume hantarai ningsing mangambagi matik mayai tam matamna mangkhibaga loidina brain gi yamna maru oiba hippocampus haina khangnaba sarukta kaiba thogalai pumnama asigi mathakta insulin resistance blood pressure wangba blood lipid ki khal kaiba apikpa iu dongsing amanga ta thorakpa amadi hormone da ohongba lakpana su brain gi mathauda kaiba thogalai icham chamna punsi mahing semdokpa tarabadi visceral fat haina khangnaba puki sarukta leiba fat ki saruk sing handhan mangami madugi damak chang naina aerobic exercise tawba chaigol amangi manungda anirak mapung phana hakjang sajal tawba machi oiba chinjak suna chaba protein amasung fiber gi chinjak yawba chang naina chaba nongmada pung 3 tagina 4 phawba mapung phana tumba amasung hakjangi arumba hengal handana ba khonaba mathau tai kaithel da yoliba fat ki saruk handhanna bani haiba polam singda thajaba thamloidabani haina paladuna mahangna hai hakjangi arumba amasung anoiba handhanna bani haina yoliba polam sing kaya yamna kanaba phongbagi haiba mayek sengna khangmangamdri hakjangi arumba handhanba khak natana khwang chawbagi chang amasung khwangi hakjangi awangbaga leinariba ratio da sumi eng changgadabani ahal oisilaktringaidagi hauna brain gi phibam phana thamnaba checksen thorang lokhatkadabani haina paladuna Dr. Sudhir na hai diabetes hypertension natraga fatty liver disease naraba Meeoi singi damaktadi visceral fat hanthanba haibasi tangai fadana lokhorpam thokpa thorangni masina heart gi phibam phana lehanbaga loinana brain gi mathau ningthina tawhanduna ahal oisilak labasu ningsing mangambagi matik mayai manghande
Hasinabu wa nganghankhibagidamag Dhakana Indiada yaningdaba phongkhre. Bangladeshki Prime Minister oirambi Sheikh Hasina na New Delhi dagi live oina media da wa nganghankhibagi thawong adubu Bangladesh na kanba mongda yaningdaba phongdokhre. Leibadugi Ministry of Foreign Affairs na thadorakpa warol amana hai media da wa ngangbagi khudongchaba phanghankhiba aduna Bangladesh amadi leiba asigi miyamgi mayokta yumpham yaudaba wafam kaya phongdoknabagi khudongchaba phanghankhi. December death sentence amasung tongan criminal case kaya mayoknariba Sheikh Hasina na December thada pongnafam lamdamda halagani hana lauthokhraba matungda New Delhi dagi live oina media da wangankhibani Meeoi ba khunaibu paksana hana na bahona kiba Sheikh Hasina da New Delhi na thaujal mi yengduna Bangladesh amadi leiba sida lairiba miyamgi mayokta yumpham yaudaba maral sinabagi kudongchaba phanganki hairi Tahelka gi editor oiramba Tarun Tespal phamlanbagi maral leiri Bombay High Court na Tahelka magazine ge editor oiramba Tarun Tespal bu phamlanbagi case amada maral leiri haina lauthokre Mamang chayolda Bombay High Court Goa bench ki Justice Dr. Nila Gokhale amasung Justice Jam Sandekar gi bench na nakalani gi warol taraba matungda judgment reserve tawduna thamlakhibani kumja 2013 gi November 8 amasung nipanda Goa gi 5-star hotel amagi elevator manungda junior colleague amada sexual assault chathaki haibagi matangda Tarun Tespal bu conviction pikibani masana maral yajakhidaba tarabasu kumja 2013 gi November 13 da Tespal faki sexual assault ki maral sirakhiba aduna maram oiraga mahak Tahelka ge editor in chief ki pham thadoki kumja 2021 gi May thada Goa gi trial court amana mahaki mathakta sirakliba maral adu yumpham yaude haina phongdokpaga loinana belpi ki Goa government na court ki wal adubu singnaraduna petition ama file tawrakpadagi makha tana hearing chathaduna lakpani hairi